ꯑꯌꯨꯛꯀꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯊꯥꯡꯗ꯭ꯔꯕ ꯑꯇꯤꯌꯥ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯅ ꯑꯩꯒꯤ ꯏꯇꯤ ꯏꯒꯨꯟꯕꯨ ꯈꯪꯍꯜꯂꯒꯦ ꯃꯇꯥꯡꯒꯨꯝ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯃꯥꯁꯨ ꯌꯥꯡꯅ ꯍꯦꯛꯇ ꯁꯥꯔꯛꯏ꯫ ꯉꯁꯤꯗꯤ ꯏꯃꯨꯡꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ꯫ ꯊꯥꯔꯤꯛꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯆꯥ ꯍꯧꯗꯣꯛꯄ ꯆꯪꯉꯨꯗ꯭ꯔꯦ꯫ ꯃꯦꯝꯃꯁꯨ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯕꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯕ ꯅꯠꯇꯦ꯫ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯗꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯄꯣꯠꯆꯩ ꯈꯔ ꯅꯠꯇꯅ ꯃꯦꯝꯃꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝꯈ꯭ꯔꯦ꯫ ꯑꯃꯒꯤꯁꯨ ꯃꯦꯝꯃ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ, ꯑꯃꯒꯤꯁꯨ ꯅꯦ ꯁꯤ ꯄꯣꯠꯁꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ, ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯈꯣꯏꯕꯤꯁꯨ ꯅꯠꯇꯦ ꯃꯦꯝꯃ꯫ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯈꯕꯔ ꯄꯥꯔꯤ꯫ ꯌꯨꯝꯁꯤꯁꯨ ꯄꯤꯛꯇꯛꯅ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯐꯖꯩ꯫ ꯃꯊꯣꯜ 3ꯒꯤ ꯌꯨꯝꯅꯤ꯫ ꯈꯨꯠꯍꯩꯕ ꯀꯌꯥꯅ ꯗꯤꯖꯥꯏꯟꯒ ꯂꯣꯏꯅꯅ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯦꯝꯈ꯭ꯔꯦ꯫ ꯁꯪꯉꯤꯕ ꯃꯆꯨ ꯃꯃꯦꯜꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯩ꯫ ꯑꯎꯕ ꯃꯤ ꯑꯃꯅ ꯎꯕꯗ ꯃꯁꯤ ꯌꯨꯝꯁꯤꯗꯤ ꯍꯥꯏꯅꯗꯕ ꯃꯤ ꯌꯥꯎꯔꯣꯏ꯫ 2nd ꯐ꯭ꯂꯣꯔꯗꯅꯤ ꯁꯛꯍꯦꯟ ꯁꯅꯥꯒꯤ ꯔꯨꯝ ꯑꯣꯏꯔꯤꯕꯗꯣ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯇꯣꯉꯥꯟꯕ ꯔꯨꯝꯁꯨ ꯊꯝꯃꯤ, ꯖꯤꯝꯒꯤꯁꯨ ꯇꯣꯉꯥꯟꯕ ꯔꯨꯝ ꯍꯥꯞꯄꯤ꯫ ꯖꯤꯝꯗꯨꯗꯤ ꯊꯥꯔꯤꯛꯅ ꯁꯥꯟꯅꯍꯟꯗ꯭ꯔꯤ, ꯃꯇꯝ ꯋꯥꯠꯂꯤ, ꯂꯥꯏꯔꯤꯛ ꯇꯧꯒꯗꯕ ꯃꯇꯝꯗ ꯖꯤꯝ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯆꯩꯕꯅꯤ꯫ ꯊꯥꯔꯤꯛꯁꯨ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯣꯏ ꯄꯥꯕꯣ, ꯁꯪꯒꯣꯝꯁꯦ꯫ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯅꯤꯆꯟꯗ꯭ꯔꯅ ꯊꯥꯔꯤꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯁꯪꯒꯣꯝꯗ ꯂꯧꯅ ꯂꯧꯅ ꯃꯆꯤꯟꯗꯣ ꯂꯦꯡꯉꯛꯏ꯫ ꯅꯆꯥ ꯅꯨꯄꯥꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯊꯥꯔꯤꯛꯅ ꯄꯩꯔꯞꯅ ꯈꯣꯟꯖꯦꯜꯗꯣ ꯃꯔꯧ ꯂꯩꯅ ꯈꯨꯝꯃꯛꯏ꯫ ꯍꯧꯒꯠꯇ꯭ꯔꯤ꯫ ꯍꯧꯗꯣꯛꯄꯤꯔꯣꯗꯅ꯫ ꯅꯄꯥ ꯅꯆꯥ ꯌꯥꯝꯅ ꯌꯥꯅꯗꯥꯏꯅꯦ꯫ ꯉꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯣ꯫ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯁꯨꯝ ꯍꯧꯗꯣꯛꯅꯈꯤꯗ꯭ꯔꯣ? ꯏꯊꯛ ꯏꯔꯥꯡꯗꯅ ꯊꯧꯅꯥ ꯑꯗꯨꯛ ꯌꯥꯝ ꯐꯔꯒ꯫ ꯈꯣꯟꯖꯦꯜꯗꯣ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯗꯨꯛꯀꯤ ꯃꯅꯝꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯁꯪꯒꯣꯝ ꯊꯛꯄꯒꯤ ꯕꯤꯠꯅꯣ? ꯃꯇꯧꯗꯨꯗ ꯃꯅꯤꯆꯟꯗ꯭ꯔ ꯃꯄꯥꯟ ꯊꯣꯛꯅ ꯅꯣꯛꯇ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯃꯒ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯆꯟꯗ꯭ꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯒꯨꯝ ꯈꯕꯔꯗꯨ ꯁꯣꯐꯥꯗꯨꯗ ꯊꯝꯃꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯄ ꯀꯥꯔꯛꯏ꯫ ꯍꯥꯏ, ꯁꯅꯥ, ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯁꯛꯍꯦꯟ ꯃꯄꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠꯇꯣ ꯐꯠ ꯍꯥꯏꯗꯣꯛꯏ꯫ ꯇꯥꯏꯌꯦ꯫ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯍꯣꯏ, ꯍꯧꯒꯠꯂꯒꯦ꯫ ꯃꯈꯥꯗ ꯂꯥꯛꯑꯣꯀꯣ, ꯆꯥꯒ ꯊꯛꯅꯕ꯫ ꯁꯛꯍꯦꯟ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯤ, ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯐꯣꯟꯗꯣ ꯂꯧꯗꯨꯅ ꯊꯥꯖꯗ ꯀꯣꯜ ꯇꯧꯏ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯉꯔꯥꯡ ꯈꯔ ꯊꯦꯡꯅ ꯇꯨꯝꯈꯤꯕ꯭ꯔꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤ ꯁꯤꯅ ꯇꯨꯝꯅꯔꯤ꯫ 2-3ꯂꯛ ꯇꯧꯔꯕꯁꯨ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯐꯠ ꯂꯟꯁꯤꯜꯂꯤ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯨꯡꯁꯤꯕꯤ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯃꯒ ꯐꯣꯟꯗꯣ ꯃꯣꯟ ꯃꯌꯥꯗ ꯂꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯁꯨ ꯀꯤꯆꯟꯗ ꯆꯪꯉꯛꯏ꯫ ꯃꯦꯝꯃ, ꯆꯥꯗꯣ ꯂꯣꯏꯔꯕ꯭ꯔꯥ? ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ꯫ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯕꯗꯧꯅ ꯇꯧꯏ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯆꯥꯗꯣ ꯀꯞ ꯑꯃꯗ ꯍꯩꯔꯒ ꯊꯥꯔꯤꯛꯇ ꯄꯤꯔꯛꯏ꯫ ꯏꯆꯦꯝꯁꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯍꯟꯗꯛ ꯑꯩꯈꯣꯏ ꯁꯅꯥꯒ ꯈꯔ ꯉꯪꯅꯕꯁꯤꯗ ꯋꯥꯈꯜꯗꯣ ꯈꯔ ꯋꯥꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯈꯜꯂꯤ꯫ ꯈꯪꯗ꯭ꯔꯦꯗ ꯃꯦꯝꯃ ꯇꯧꯔꯤꯁꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯔꯝ ꯊꯣꯛꯀꯗꯣꯏꯅꯣ? ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕꯒ ꯃꯥꯅ ꯇꯧꯊꯣꯔꯛꯄꯒ ꯌꯥꯝꯅ ꯈꯦꯠꯅꯕꯁꯤꯗ ꯋꯥꯈꯜꯁꯦ ꯍꯦꯛ ꯋꯥꯔꯦ꯫ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯕ ꯌꯥꯗꯦ, ꯃꯆꯥꯁꯦ ꯀꯟꯈꯠꯂꯤꯕ꯫ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯏꯆꯦꯝꯁꯤ꯫ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯇꯧꯔꯤꯅꯤ꯫ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯃꯥꯏ ꯐꯖꯔꯛꯀꯅꯤ꯫ ꯁꯛꯍꯦꯟꯁꯨ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯀꯣꯜꯁꯨ ꯂꯥꯛꯏ꯫ ꯇꯥꯋꯦꯜꯗꯨꯅ ꯃꯉꯛꯁꯝꯗ ꯌꯥꯟꯁꯤꯟꯗꯨꯅ ꯃꯣꯟ ꯃꯌꯥꯗꯩ ꯐꯣꯟꯗꯣ ꯂꯧꯔꯒ ꯃꯥꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯥꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯔꯦꯂꯤꯡꯗꯨꯗ ꯅꯥꯟꯕꯣꯏ ꯂꯥꯛꯄꯣꯏ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ, ꯅꯤꯐꯥ, ꯅꯪ ꯉꯁꯤ ꯁꯪꯒꯗ꯭ꯔꯣ? ꯀꯩ ꯂꯩꯔꯒꯦ? ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯁꯛꯍꯦꯟ ꯁꯦꯀꯦꯟ ꯑꯃꯅꯤꯗꯤ ꯈꯨꯝꯗꯦ꯫ ꯑꯁꯣꯝꯗꯒꯤ ꯖꯦꯝꯁꯅ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯗꯨꯅ? ꯌꯥꯔꯣꯏ ꯍꯥꯏꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯅ ꯄꯥꯔꯛꯇ ꯐꯝꯃꯤꯉꯩꯗ ꯏꯃꯥꯁꯤꯅ ꯎꯈ꯭ꯔꯦ꯫ ꯏꯁ, ꯀꯃꯥꯏꯅ? ꯀꯃꯥꯏꯅꯕꯨ ꯀꯩꯅꯣ? ꯃꯥꯁꯨ ꯆꯪꯉꯛꯄꯗ ꯎꯔꯤꯅꯤꯗꯅ꯫
ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯦꯒꯦ ꯃꯥꯗꯤ ꯍꯅꯨꯊꯪꯁꯤꯗ ꯅꯪ ꯍꯪꯕꯤꯔꯨꯔꯣꯗꯅ ꯁꯤꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯅꯨꯡꯗ ꯐꯝꯃꯣꯅ ꯅꯪꯅ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨꯗꯤ ꯉꯔꯥꯡ ꯀꯃꯥꯏꯅ ꯇꯧꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃꯗꯤ ꯊꯣꯛꯑꯝꯃꯅꯤꯅꯦ ꯀꯥꯏꯗꯩ ꯃꯆꯥꯅꯣ ꯏꯃꯥꯁꯤꯒ ꯑꯩꯒ ꯈꯣꯟ ꯈꯔ ꯀꯟꯈꯠꯅꯈ꯭ꯔꯦ ꯄꯥꯕꯨꯡꯗꯤ ꯂꯩꯇ꯭ꯔꯣ ꯃꯇꯥꯡꯗ ꯂꯩ ꯃꯥꯅ ꯈꯥꯝꯗꯣꯛꯏꯅꯦ ꯏꯁ ꯑꯗꯨꯗꯤ ꯅꯪ ꯊꯣꯛꯂꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯍꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯐꯠꯖꯔꯦꯅꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯅ FIRꯒ ꯄꯥꯟꯗ꯭ꯔꯤꯕꯣ ꯐꯥꯔꯕꯅꯤꯅ ꯖꯦꯝꯁꯅ ꯃꯔꯛ ꯑꯃꯨꯛ ꯊꯠꯂꯛꯏ꯫ ꯑꯗꯣ ꯊꯥꯖꯗꯤ ꯈꯪꯈ꯭ꯔꯕꯣ ꯈꯪꯗ꯭ꯔꯤꯗ ꯍꯥꯏ ꯌꯥꯄꯣꯠꯇꯦ ꯄꯥꯈꯠꯈꯤꯗꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯅꯤ ꯃꯁꯛ ꯑꯁꯤꯒ ꯍꯦ ꯄꯥꯁꯨ ꯄꯥꯈꯠꯂꯤꯅꯦ ꯏꯕꯣ ꯅꯪꯅ ꯊꯥꯖ ꯄꯥꯝꯕꯁꯤꯗꯤ ꯍꯨꯏꯅ ꯀꯩꯅꯣ ꯄꯥꯝꯕꯒ ꯆꯞ ꯃꯥꯟꯅꯩꯗꯨꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯀꯟꯅ ꯈꯜꯂꯤꯌꯦ ꯀꯩ ꯑꯃꯨꯛ ꯈꯜꯂꯛꯏꯅꯣ ꯇꯟꯖꯥꯁꯤꯗ ꯑꯇꯩ ꯅꯠꯇꯦꯗ ꯊꯥꯖꯅꯕꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯁꯤꯔꯥꯅ ꯈꯜꯂꯤꯕ ꯑꯁ ꯌꯥꯝ ꯋꯥꯔꯦꯗ ꯋꯥꯖꯧꯅꯦ ꯅꯪꯕꯨꯗꯤ ꯁꯤꯁꯨ ꯈꯟꯅꯗꯕ ꯌꯥꯗꯕꯅꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯅꯔꯥꯏꯕꯛꯅ ꯊꯤꯗꯅ ꯀꯥꯏꯅꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨꯗ ꯅꯪꯅ ꯗꯦꯕꯗꯥꯁꯀ ꯁꯥꯗꯅ ꯅꯈꯨꯠꯇꯨꯗ ꯌꯨ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯀꯥꯏ ꯇꯧꯕꯗꯣ ꯌꯦꯡꯕ ꯉꯝꯗꯧ ꯃꯥꯟꯗꯕ ꯁꯛꯍꯦꯟ ꯅꯣꯛꯃꯤ ꯍꯩꯖꯧꯗ ꯃꯤꯗꯤ ꯍꯥꯏꯔꯨꯅꯨ ꯂꯥꯏ ꯐꯅ ꯂꯥꯛꯂꯨꯅꯁꯨꯅꯦ ꯊꯥꯖ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯀꯅꯥꯅꯁꯨ ꯊꯥꯗꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯖꯔꯤꯕ ꯖꯦꯝꯁ ꯃꯃꯥꯁꯤꯒꯤ ꯃꯑꯣꯡꯕꯨ ꯆꯤꯡꯅꯅ ꯉꯥꯏꯈꯣ ꯅꯤꯄꯥ ꯏꯃꯥꯁꯤꯅ ꯎꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯊꯥꯖꯒꯤ ꯃꯔꯝꯗꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ ꯁꯛꯍꯦꯟ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯃꯥꯡꯗ ꯃꯃꯥꯁꯤꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕ ꯐꯥꯎꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯊꯩꯗꯣꯔꯛꯏ ꯌꯥꯔꯤꯁꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ ꯇꯣꯄꯤꯛ ꯑꯃ ꯁꯤꯜꯂꯁꯦ ꯃꯇꯝ ꯈꯔ ꯀꯣꯏꯕ ꯂꯥꯡꯕꯗꯩ ꯕꯤꯗꯥꯏ ꯇꯧꯔꯣꯅꯦ ꯍꯥ ꯑꯗꯨ ꯅꯠꯇꯗꯤ ꯌꯥꯔꯣꯏꯗꯧꯔꯦ ꯅꯨꯡꯉꯥꯏꯕꯤꯗꯦꯍꯦ ꯅꯤꯄꯥ ꯅꯪꯒꯤ ꯈꯟꯕꯗ ꯗꯔꯀꯥꯔ ꯇꯥꯗꯦꯍꯦ ꯑꯗꯨꯏ ꯋꯥꯗꯤ ꯇꯟꯖꯥꯗꯨꯗ ꯒꯦꯠꯇꯒꯤ ꯅꯨꯄꯤ ꯑꯅꯤ ꯆꯪꯉꯛꯄꯗꯣ ꯁꯛꯍꯦꯟꯅ ꯎꯔꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤꯅ ꯑꯃꯨꯛ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗꯕ ꯖꯥꯠꯅꯤꯍꯦ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯗ꯭ꯔꯦꯁꯁꯤꯒ ꯃꯈꯨꯠꯇꯨꯅ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯛꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯊꯥꯖꯗꯒꯤ ꯀꯅꯥꯝꯇꯅ ꯍꯦꯟꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯁꯤꯅꯦ ꯃꯥꯅ ꯁꯣꯜꯂꯤꯕꯗꯣ ꯑꯁꯣꯝꯗꯒꯤ ꯖꯦꯝꯁꯅ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯉꯥꯎꯕ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯔꯝꯃꯒ ꯊꯥꯖꯗꯒꯤ ꯍꯦꯜꯂꯤ ꯍꯦꯟꯗꯦ ꯇꯧꯔꯤꯗꯨꯅ ꯁꯛꯍꯦꯟ ꯐꯣꯟ ꯄꯥꯏꯔꯤꯒ ꯀꯥꯎꯊꯣꯛꯈꯤ ꯂꯩꯔꯝꯕꯗꯣ ꯖꯦꯝꯁꯅ ꯃꯅꯥꯀꯣꯡꯗ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯩꯅꯣꯅꯦ ꯅꯥꯒ ꯂꯣꯏ ꯄꯪꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯄꯪꯕꯨ ꯄꯪꯉꯗꯤ ꯐꯔꯕꯅꯤ ꯋꯥꯔꯤ ꯁꯥꯕꯒ ꯊꯣꯛꯇꯣꯛꯑꯒ ꯃꯇꯨꯒꯤ ꯋꯥꯈꯜꯒ ꯈꯜꯂꯤꯅꯦ ꯅꯪꯉꯔꯣꯏꯅꯦꯍꯦ ꯑꯗꯨꯏ ꯅꯠꯇꯦꯅꯦ WT ꯂꯣꯌꯥꯒꯤ ꯀ꯭ꯔꯁꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯃꯁꯛꯁꯦ ꯎꯕꯗꯅꯦ ꯏꯇꯨ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯗ ꯌꯥꯝ ꯐꯖꯕ꯭ꯔꯣ ꯊꯥꯖ ꯃꯥꯜꯂꯛꯇꯅ ꯉꯥꯎꯔꯨꯔꯤꯔꯕ ꯆꯠꯂꯣꯍꯦ ꯑꯁꯤꯗꯤ ꯃꯁꯛꯀ ꯍꯥꯏꯔꯣꯏ ꯏꯇꯨꯒꯤ ꯃꯈꯣꯡ ꯈꯨꯅꯤꯡꯗꯣ ꯑꯗꯨꯐꯥꯎ ꯌꯧꯗꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯕꯅꯤꯍꯦ ꯑꯉꯥꯎꯕ ꯑꯗꯣ ꯅꯨꯄꯥ ꯂꯣꯌꯥ ꯀꯧꯕꯤꯌꯨꯗꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯜꯂꯛꯑꯗꯕꯅꯦ ꯊꯝꯃꯣ ꯑꯗꯨꯗꯤ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯑꯃꯨꯛ ꯌꯦꯡꯒꯦ ꯃꯅꯤꯆꯟꯗ꯭ꯔ ꯒꯦꯠ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯄꯥꯔꯝꯕ ꯈꯕꯔꯗꯣ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯃꯛꯏ꯫ ꯎꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯪꯉꯛꯄꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 9-10ꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯍꯥꯏꯐꯦꯠ ꯌꯥꯛꯅ ꯁꯥꯏ꯫ ꯉꯁꯪ ꯉꯥꯡꯕ ꯃꯁꯝꯗꯨꯒ ꯌꯥꯛꯅ ꯁꯥꯔꯤꯕ ꯅꯨꯡꯁꯥꯗꯨꯒ ꯄꯥꯕꯗ ꯃꯅꯤꯆꯟꯗ꯭ꯔ ꯃꯃꯤꯠ ꯃꯅꯥ ꯄꯨꯡꯊꯛ ꯊꯛꯏ꯫ ꯄꯤꯁꯨꯝꯁꯨ ꯁꯨꯛꯂꯞ ꯇꯧꯅ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯑꯅꯤꯗꯣ꯫ ꯃꯃꯤꯡꯗꯤ ꯊꯥꯔꯤꯛꯅ ꯄꯟꯕꯗꯒꯤ ꯏꯇꯠ ꯇꯠꯇꯅ ꯇꯥꯔꯕꯅꯤ꯫ ꯑꯅꯤꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯑꯒ ꯄꯥꯕꯣ ꯏꯗꯣꯝꯆꯥ ꯃꯦꯝꯃ ꯂꯩꯈꯤꯕ꯭ꯔꯣ? ꯃꯅꯤꯆꯟꯗ꯭ꯔ ꯈꯣꯟꯖꯦꯜ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯃꯛꯏ꯫ ꯂꯩꯕꯅꯤ ꯅꯣꯏꯕꯨ ꯃꯦꯝꯃꯒꯤ ꯑꯉꯥꯡꯁꯤꯡꯂꯅꯦ ꯔꯩꯅꯥ ꯃꯤꯅꯧ ꯑꯃ ꯇꯝꯂꯒ
Hoi pabung, ꯆꯪꯉꯣ ꯆꯪꯉꯣ. mamaido imongda amu onsinduna, ꯁꯤꯖꯥ, ꯇꯥꯕ꯭ꯔꯣ? thariksu taha taha thoklei. Moi pa, kauribado khumba nangdana anido ubada tharik harauna. Haima, Raina, laadi sangakpa yadro, koiganune. Nadom chasu thengnare ngasidi, lao. Raina su nokphe tongna mangaktu nomi. Tharikna anido bu pusinduna jangminakre. Manisandra haujikta da bab tarai. Tharikna itatatana memagi masigi masanupi ama lei, masak yamna phajai. Nungsi pamjai haikhibado. Tharikna pamjarabasu nungsijarabasu Manisandradadi khara khajik tayonakre. Jangkhriba ahumduda haifet yengduna masindasu murum soli. ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯕꯣ? ꯃꯁꯝꯅꯦꯅ ꯇꯧꯔꯤꯁꯤꯒ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯐꯤꯁꯤꯅ ꯃꯔꯣꯜ ꯑꯃ. ꯑꯁꯨꯝꯕꯁꯤꯅꯒ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯑꯕꯗꯤ ꯑꯩꯗꯤ ꯃꯥꯏ ꯆꯥꯅꯔꯣꯏꯗꯧꯔꯤꯗ. ꯍꯥꯏꯅ ꯇꯥꯅ ꯌꯥꯕ ꯃꯆꯥꯗꯤ ꯃꯥꯟꯗꯦ. Manisandra mangakto haifet hairaga phamlambadagi haugatuna masabu kaurei. Sana! Sakhensu balcony-dagi mangakto khara nontharaga. Babu, kay haige? Nangbu gasigi coffee ga thakabro? Babu, thakningdreda. Fare, sak oina hek charo. Masana coffee thakpa changakpada nupi anidu uhaningdabagira wa makha taramdana magi roomda changkhre. Sakhensu phone dogi contact list da changduna jingkha sanaduna ngayak leirabai tungda loya do call toksilli. Loya so hana ngaiduna leirambra lakliba call du thinthadana paikhatli. Hello, Nipa? Taye, nang hauzik kaidorige? Phi khara suge na tawri, kay leirage? Phi do kayam yamino? Yamdeda. Khangraw amaniga phuri amaniga khaktani. Yamdradi phawabsu do. Aduga aikhoida ngaktang lakta yadre. Saksu chadoine. Hoine. Lakpudi lake. Aduda maromdadi hayudana. Lakta laone. Aduga khangani. Thamehe. Si hairaga phone du phat thamjilli. Aduga maya ikhigatuna Nungairani ngasidi. Ngasigi numise sakhendadi ka hena awaba numit oire. Makhada kumdanaba hotnabada terrace da amuka magi room da amuk sang tawduna lei. Nahan makhaigi matau oiradi ngasaina James na horakpaduda chakradawni. Adubu ngarang mapagi wahaiduna thokpa ngamhandre. Matam lenaba hotnabada kadai da tai. Phone na adum tai. Karigumba phone sina thawai palamamba. Ai wari ngahaktang pothagi soidan hairamgani. Tanjaduna me masu hathu lai. Sana Sakhensu famongda phamduna ngaihak tumin phamduna wakhal ama khanbagi mawongda lei. Me mana kauba tarduna yengai. Ne, ai kaubro? Kawe. Kay leirage? Nangbu lairik pariro. Sakhen oidaba ngangai. Paramane. Haujikpudi loire. Adudi yam phare. Nangbu chikan khara lairugero. Sakhen kari su khangdaba saduna. Chicken lairu sobu kana laktoino? Hera aikhoigi Raina lae. Aduda isemsina chicken thongsi nangbu laihalu so hairakpa. Yamna chatningdabaga saduna. Aidi ngarang pabungna mapan thokanu haibaduda. Mema nomi tawduna. Angawbasidi ngasidi kaisu hairoye. Pabungna su hairaabani. Farene. Adudi chatlurage. Ado kharadi koirakani. Loyaga punna chaminanaba masu purage. Hoine. Nga su thongdoi watli. Ngaihak adum ngaiba yani. Adudi chatluroko. Nang pabungna paisa pige haihorabani. Hoine. Nga su thongdoiba. Chicken su thongdoiba. Yam special ge type da. Asinaga toina laandi. Aina chathokpada yabagi mawongnine. Khanadam phare. Det now amtang tokthorake. Masinda ngangdana mafido sasat hongtokna makhada kumtharai. Mama siga nupi aniduga nokna wari sarabado hanna phawa yengamdana mapaudagi paisa lauraga gari thoktokna tholai.
ꯅꯨꯄꯤ ꯑꯍꯨꯝꯁꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯋꯥꯔꯤ ꯇꯧꯔꯤꯕ꯭ꯔꯥ ꯃꯊꯣꯡ ꯈꯪꯕ ꯅꯠꯇꯦ, ꯃꯆꯤꯟꯗꯣ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯅꯗꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯅꯔꯅꯤꯅꯦ꯫ ꯇꯔꯨꯕꯤꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯏꯁꯨꯛ ꯁꯨꯛꯇꯅ ꯅꯣꯏ ꯑꯅꯤꯗꯤ ꯌꯨꯝꯗ ꯆꯠꯂꯁꯨ ꯑꯗꯨꯝ ꯄꯨꯜꯂꯨꯗꯣꯏꯅꯦ꯫ ꯑꯩꯗꯤ ꯉꯥꯎꯗꯣꯏ ꯃꯥꯜꯂꯦ, ꯌꯨꯝꯗ ꯏꯃꯥꯟꯅꯕꯤꯁꯨ ꯑꯝꯇ ꯂꯩꯇꯦ꯫ ꯊꯥꯖꯅ ꯑꯃꯨꯛ ꯀꯩꯅꯣ ꯀꯩꯗꯧꯕꯩ ꯉꯥꯎꯗꯣꯏꯅꯣ, ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯣꯏꯁꯤꯗꯤ꯫ ꯍꯥꯏꯒꯨꯝꯕꯗꯅ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯀꯣ꯫ ꯇꯔꯨꯕꯤ 12ꯇꯁꯨ ꯑꯗꯨꯝ ꯂꯩꯁꯤꯀꯣ ꯁꯤꯗ꯫ ꯑꯩꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯗ꯫ ꯀꯩꯒꯤ ꯏꯀꯥꯏꯔꯤꯕ? ꯅꯣꯏꯆꯦꯅ ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯧ ꯌꯥꯗꯕ ꯁꯤꯗ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯣ꯫ ꯑꯩꯈꯣꯏ ꯆꯦꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯕꯅꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯁꯥꯎꯗꯨꯝ ꯁꯥꯎꯔꯛꯀꯅꯤ꯫ ꯅꯍꯥꯟꯁꯨ ꯍꯥꯏꯗꯨꯗꯤ 12ꯁꯨ ꯑꯗꯨꯝ ꯂꯩꯌꯣꯅ ꯀꯣ, ꯂꯩꯁꯦꯕ꯫ ꯇꯔꯨꯕꯤ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯣꯏ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯗꯤ ꯀꯥꯎꯗꯨꯝ ꯀꯥꯎꯏ꯫ ꯅꯪꯕꯨ ꯅꯍꯥꯟ ꯗꯥ ꯂꯣꯌꯥꯒ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯛꯀꯦ? ꯃꯥꯒꯤ ꯈꯨꯃꯣꯟ ꯂꯥꯛꯃꯣꯟꯗꯨꯒ ꯌꯥꯝ ꯊꯥꯖꯗꯦꯕ꯫ ꯀꯥꯏꯗꯩꯅꯣꯍꯦ, ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯗꯦ꯫ ꯊꯥꯖꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ꯫ ꯑꯁꯦꯡꯕꯩ ꯋꯥꯔꯤꯒ ꯑꯝꯇ ꯁꯥꯔꯛꯇ꯭ꯔꯣ? ꯀꯥꯏꯗꯩ ꯋꯥꯅꯣ? ꯃꯇꯠ ꯈꯔꯕꯨꯗꯤ ꯁꯥꯈꯤꯕꯅꯦ꯫ ꯀꯃꯥꯏꯅꯅꯣ? ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩ, ꯀꯅꯥꯅ ꯊꯣꯟꯕꯤꯕꯅꯣ, ꯁꯛꯀ ꯃꯤꯡꯒ ꯆꯥꯅꯩ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯗꯨꯗ ꯑꯩꯗꯤ ꯀꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ? ꯉꯥꯟꯊꯣꯏꯁꯨ ꯅꯣꯛꯑꯒ ꯏꯁ, ꯊꯥꯖꯗꯅ ꯗꯥ ꯂꯣꯌꯥꯅ ꯅꯩꯔꯦꯅꯦ ꯁꯤꯗꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯍꯨꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯊꯥꯖꯒꯤ ꯐꯣꯟꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯉꯪꯕꯒꯤ ꯃꯈꯣꯜꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯊꯥꯖꯁꯨ ꯋꯥꯜꯗꯨꯗ ꯉꯥꯊꯔꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯇꯝꯄꯥꯛꯇ ꯂꯥꯏꯔꯤꯛ ꯊꯝꯗꯨꯅ ꯋꯥꯔꯤꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯣꯟ ꯃꯈꯥꯗꯩ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯎꯔꯦ ꯉꯁꯥꯏ ꯁꯛꯍꯦꯟꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯈꯤꯕꯗꯣ꯫ ꯊꯥꯖ ꯃꯦꯁꯦꯖꯇꯨꯗ ꯇꯨꯡꯑꯣꯏꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯊꯥꯖꯒꯤ ꯃꯑꯣꯡꯗꯨꯗ ꯑꯅꯤꯗꯨꯁꯨ ꯃꯉꯛꯀ ꯏꯟꯅꯔꯒ ꯅꯣꯛꯏ꯫ ꯍꯦꯂꯣ, ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯅꯣ? ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯔꯅ ꯇꯧꯔꯤꯌꯦ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯍꯥꯏꯗꯧꯕ ꯅꯠꯇꯦ, ꯉꯥꯛꯇꯪ ꯊꯣꯛꯂꯛꯑꯣ꯫ ꯀꯩꯅꯣ? ꯑꯌꯨꯛꯁꯤꯗ? ꯌꯥꯝꯕꯣ, ꯐꯔꯛ ꯇꯥꯔꯛꯀꯅꯨꯀꯣ, ꯃꯤꯅ ꯎꯔꯒ ꯐꯖꯅ ꯉꯥꯡꯅꯔꯣꯏꯌꯦ꯫ ꯌꯥꯔꯦ, ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯛꯑꯣꯏ ꯁꯤꯗꯪ ꯍꯥꯏꯔꯛꯑꯣ, ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏꯌꯦ꯫ ꯊꯥꯖ ꯁꯛꯍꯦꯟꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯗꯨꯅ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯌꯥꯝꯕꯨꯡ ꯂꯥꯛꯑꯦꯌꯦ, ꯉꯥꯛꯇꯪ ꯊꯣꯛꯂꯛꯑꯣꯌꯦ, ꯌꯥꯝ ꯁꯥꯎꯕꯁꯨ ꯃꯥꯜꯂꯦ, ꯑꯩ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯋꯥꯒ ꯍꯥꯏꯕ ꯅꯪꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯖꯁꯨ ꯍꯥꯊꯨ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯁꯛꯍꯦꯟꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯒꯥꯔꯤꯗ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯂꯩꯕꯗꯣ꯫ ꯁꯛꯍꯦꯟꯁꯨ ꯊꯥꯖ ꯊꯣꯛꯂꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯥꯖꯁꯨ ꯃꯣꯜꯂꯤ ꯁꯛꯍꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯌꯥꯝꯕꯣ, ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯕꯣ? ꯁꯛꯍꯦꯟ ꯅꯣꯛꯃꯤ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯁꯛꯁꯤꯕꯨ ꯐꯣꯟꯗ ꯀꯃꯥꯏ ꯌꯦꯡꯗꯣꯏꯅꯣ? ꯊꯥꯖ ꯃꯥꯅ ꯄꯥꯈꯠꯅ ꯊꯣꯛꯂꯛꯏꯁꯤꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯌꯥꯝꯅ ꯀꯨꯏꯅꯒ ꯎꯅꯗꯕꯗꯧꯅ, ꯁ꯭ꯀꯨꯜꯗꯁꯨ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯉꯁꯤꯗꯪ ꯁꯨꯇꯤ ꯂꯩꯕꯁꯤꯗ ꯏꯅꯧ ꯅꯧꯅꯒ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯊꯥꯖ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯄꯩꯔꯒ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯅꯦ, ꯅꯪꯒꯤ ꯈꯨꯍꯥꯏꯗꯨꯗ ꯁꯝꯐꯥꯎ ꯍꯜꯂꯛꯇꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔꯕ ꯅꯠꯇ꯭ꯔꯣ? ꯁꯝ ꯍꯥꯠꯇꯕꯗꯨꯗ ꯐꯥꯎ ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯗꯤ ꯁꯝꯒ ꯍꯥꯠꯂ ꯊꯣꯛꯂꯛꯑꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯅꯪꯗꯤ ꯁꯨꯃꯥꯏ ꯀꯧꯊꯣꯛꯇ꯭ꯔꯗꯤ ꯑꯗꯨ ꯑꯗꯥ ꯇꯧ ꯂꯩꯗꯣꯔꯕ? ꯑꯩ ꯈꯔ ꯊꯨꯔꯦ ꯑꯗꯨꯒꯤꯅꯤ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯄꯥꯈꯣꯜ ꯂꯥꯛꯏꯅꯦ꯫ ꯏꯁ, ꯄꯥꯈꯣꯜ ꯂꯥꯛꯑꯒ ꯅꯪꯅ ꯁꯤꯗ ꯋꯥꯊꯤ ꯇꯧꯔꯤꯅꯦꯕ? ꯊꯥꯖ, ꯋꯥꯊꯤꯅꯦꯗꯤ ꯍꯥꯏꯒꯅꯨ, ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤꯅꯦ꯫ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗꯕꯒꯤꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝꯗꯣ ꯐꯠ ꯍꯟꯖꯤꯟꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯊꯥꯖ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ
ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯌꯥꯝꯕꯨ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇꯤꯌꯦ꯫ ꯅꯨꯡꯁꯤꯕ ꯋꯥꯠꯄꯒꯤ ꯍꯥꯏꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯩꯒꯤ ꯋꯥꯍꯩꯗ ꯌꯥꯝꯕꯨꯡꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯜꯍꯧꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯍꯧꯔꯛꯂꯤꯕ ꯃꯄꯤꯗꯣ ꯃꯈꯥꯖꯥ ꯌꯧꯗ꯭ꯔꯤꯉꯩ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯁꯛꯍꯦꯟ ꯉꯥꯏꯍꯥꯛ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯣꯏꯅꯒꯦ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯖꯅ ꯑꯋꯣꯏ ꯇꯥꯅ ꯃꯄꯤ ꯐꯥꯎꯕ ꯁꯤꯟꯊꯅ ꯀꯞꯂꯛꯄꯗꯨꯗꯗꯤ ꯃꯥ ꯀꯔꯤ ꯅꯨꯡꯉꯤꯅꯣ ꯍꯥꯏꯕꯗꯣ ꯌꯧꯔꯦ꯫ ꯌꯥꯝꯅ ꯇꯞꯅ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥ ꯅꯛꯅ ꯉꯛꯁꯝ ꯃꯄꯥꯟꯗ ꯅꯣꯟꯊꯗꯨꯅ ꯀꯅꯥꯁꯨ ꯇꯥꯍꯜꯂꯣꯏ ꯍꯥꯏꯕꯒꯨꯝ, ꯁꯦ ꯀꯞꯀꯅꯨ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ꯫ ꯑꯁ, ꯈꯤꯇꯪ ꯀꯨꯏꯅ ꯁꯥꯎꯒꯦ ꯇꯧꯕꯁꯦ ꯌꯥꯗꯦꯕ꯫ ꯊꯥꯖ ꯃꯥꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯆꯣꯡꯉꯤ꯫ ꯑꯗꯨꯒ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯀꯞꯄꯨꯕꯒꯤ ꯃꯄꯤꯁꯨ ꯀꯪꯁꯤꯟꯗꯨꯅ ꯃꯃꯤ ꯇꯥꯏ꯫